Exam loiba numitudani Bobby du Rosanga punna sananuna get wangmada leptuna kanagumba mangaibugum lairibadu urei Roshanna. Exam loiba numit oibeira amasina nangairamise. Nangsu amtang changlaga waridi sanaba yabani. Mana ngairise ainate. Mi mandaba hero shabu nupatuni. Hero na marol ama sazaningiba nupa na marol thokjadrib. Madugi nupado oidoi mi natene. Nupi mamangda akanba sabai wani. Mathongna maringsil kashu leiba mi nate. Itawna college sida tamme khangbadagi kizadana lolkraba khangdani. Masak masagamta utri. Bobby nokningdana noklaga. Pet pet lauba petawa masamana. Engunda singnabaga susarise. Sananuse nahan makaide engunda wa kaya hiramdabani. Aina haiba kuding gyaragi matagum ngairaga leibani. Adubu awok apa saba ahiyapa saba hero duna naiba sarambadagi sananuse engunda warokibani. Hero do amuktang thengnarabadi ma aigi gul khangange tobani. Adubu ai kirabra karino masak urakidre. Yengo ma laktabada heroine sabisisu angaubi amagum mangakase septha manja mabu thoklakbra haidana yengjarise kayam nungshire yengo. Aina de haizabani engona singnarakano aidi singnaba yaba mi nate haina handagi hongna haibani ado aina ngangbasi tadene moi aina saroklabadi gari tongni khangde ha nangi leikolda thaba leirang nangna yengba khuding uzariba leirang sibu arakba khoimu mana ngak nanglambada pangthariba leirangse leikhoksida amuktang ising saisilibadi tethariba masase tagat tekhalak do mali aina wana senazaba leirangda khoimu kanana ngangba yaroi haibase khangda mali ai kanano haibase moida mayak sengna khanghan mathau tai ado sananuda wamta ngangda makai tumina leishiliduna kaigino nati nangbo sananusi amuk pamaktrabo punshigi han boina aigi mitna uba leirang mabu karigeni nungsiroidoino aishu leirangda leisa tamlakpa matamdo ngairibani exam loirabanina ma aigi pakhumdi soidana pifam thoi pisu piengani mana ingondagi kayam kuina sienba ngamdoino aina tawba ngamba kayam lei haibase masu khangzaba phaida pharagadi yam phaba phatragana yamna phattaba haibdo khangange ai migi tawbima khangdam mi haisidi kharasu warakadamni kai waraba matam siraba matamda nangna kayam hotnabi kayabdo khangjaraknaba awana zaitheng phanganbadi kaishu kaidena ngasi exam loiba numitna ai mangonda kaishu yetlaroi adubu hayengdi ma aina kai tawgengo mana haigatliba mangangse aingonda kayam nonjarake habdo yengba tabani matam kharadi them nodana aige pam pakhum pinaba haizaba nonjaba tabani ai kanano ma kanano khangnaraba ngaktani mana masida manga haigapam thoktena manakta leiriba lamhuise nongshani khana leijarinida asengma khanglagu mikupta kari oini khangba janate adubobi nangsu haidi haibani sananuse nahana koiramba yabasida matam hek mangana lei aina mabu kayam khanjai kayam ningjai haibase ai mangonda sapsana khanganba pamlubagi nungshi ingit pibani aisu wakhal nungaina kaishu tawroi haidana puksil chakthoklubugi thokliba thokdok ngaktani adubu mahagi henari haiba akan sabe hero duna pathong murum khangdana nupi mabu sanabainina propose tokshilakdana mi olamba ise shagi wakhal chelalakpani nateni nupi bu sanakpo tawna nungsining matamda nungsiningda matamda nungsidaba yabadawna chahi ani bu giriri takpa makhai pau phongnaraga koinai haibi wani sananusu masana yada maga pau phongnakibagi upai leita sum nungsirak paido oidorini ngehaki tarang malangam mada tawdur leiriba sananuse aina mamit mana khangsinsingan kini aseng masum butu karino haiba khangan kini adubu hayengdagi thabak yek tawba yarene ha exam su loirabani na nangi plan mayamdo mathang pangthokpa yarane Bobby makok nomduna hayengsini aina wana ngairisi ngaizaman mahiyan bahaido oiradabani nahan kai itawna nupa thu haibado madamduda aina mangonda nushi haidana phongdoklamadi ngasi aina sa olaklibase olaklamdabasu yai hauzik su matam leiri mana atopa mada mayum panki basu natabasida matam yam leiri kaino chance di nang ni phapasabani
ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯠ ꯍꯥꯏꯖꯤꯜꯂꯤꯃꯗꯤ ꯐꯗꯧꯕ ꯑꯗꯣ ꯁꯅꯥꯅꯨꯁꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯉꯥꯎꯕꯤꯗꯧꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯤꯁꯤ ꯕꯣꯕꯤ ꯂꯥꯞꯅ ꯂꯩꯔꯤꯕ ꯁꯅꯥꯅꯨꯗ ꯌꯦꯡꯗꯨꯅ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯃꯃꯤꯠ ꯃꯅꯥ ꯌꯦꯡꯂꯒ ꯆꯦꯛꯁꯤꯟꯅ ꯆꯠꯇ꯭ꯔꯕꯅꯤꯅ ꯂꯩꯔꯝꯕ ꯀꯣꯡꯀꯨꯠ ꯑꯃꯗ ꯄꯨꯊꯔꯨꯕꯒꯤ ꯆꯩꯅꯥꯈꯣꯜꯅꯤ ꯃꯇꯝ ꯈꯔꯗꯤ ꯃꯃꯥꯏ ꯊꯛꯄꯒꯤꯔ ꯋꯥꯖꯁꯅꯨ ꯍꯌꯦꯡ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯂ ꯃꯇꯝꯗ ꯋꯥꯕ ꯐꯔꯛꯀꯗꯣꯏꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯁꯅꯥꯅꯨꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯍꯩ ꯃꯑꯣꯡꯁꯦ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯥꯅ ꯍꯦꯔꯣꯗꯨ ꯊꯤꯔꯤꯅꯤ ꯀꯥꯏꯅ ꯂꯝꯕꯤꯗꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯃꯗꯃꯨꯛ ꯌꯦꯡ ꯇꯧꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯂꯁꯨ ꯄꯥꯈꯨꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅꯅꯤ ꯃꯥꯅ ꯆꯠꯈꯤꯗꯣꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯥꯅ ꯑꯩꯁꯦ ꯚꯤꯂꯦꯟ ꯑꯣꯏꯅꯅꯤ ꯎꯔꯤꯁꯤ ꯅꯪ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥ ꯍꯌꯦꯡ ꯁꯅꯥꯅ ꯅꯣꯏꯅꯤ ꯀꯣꯏꯅꯔꯗꯤ ꯑꯩꯒꯤ ꯇ꯭ꯔꯤꯠ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯥꯟꯅ ꯑꯝꯇ ꯀꯣꯏꯈꯤꯒꯦ ꯀꯩꯗꯧꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏ ꯄꯤꯒꯦ ꯑꯗꯣ ꯅꯪꯁꯨ ꯆꯥꯟꯁ ꯌꯦꯡꯂꯒ ꯃꯃꯥꯟꯅꯕꯤꯁꯤ ꯑꯣꯏꯅ ꯀꯣꯏꯔꯣꯗꯅ ꯔꯣꯁꯟꯁꯨ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯆꯅꯨ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯅꯪꯅ ꯃꯁꯤ ꯀꯣꯏꯔꯗꯤ ꯑꯩꯅ ꯃꯃꯥꯟꯅꯕꯤꯁꯤ ꯀꯣꯏꯕ ꯌꯥꯏ ꯑꯗꯣ ꯆꯅꯨ ꯂꯦꯝꯕꯤꯁꯦ ꯃꯁꯛꯇꯤ ꯁꯅꯥꯅꯨꯗꯒꯤ ꯀꯩꯁꯨ ꯇꯥꯗꯕꯅꯤ ꯑꯩꯁꯨ ꯆꯥꯟꯁ ꯌꯦꯡꯂꯒ ꯀꯣꯏꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯅꯨꯄꯤꯅ ꯅꯨꯄꯤ ꯐꯪꯗꯕꯅꯤ ꯑꯄꯥꯝꯕ ꯅꯨꯄꯤꯅꯒ ꯊꯤꯕ ꯋꯥꯕꯒ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯅꯪꯒ ꯄꯨꯟꯅ ꯗꯦꯠ ꯆꯠꯃꯤꯟꯅꯕ ꯌꯥꯅꯕ ꯆꯅꯨ ꯂꯦꯝꯕꯤꯁꯦ ꯀꯣꯏꯁꯤꯜꯂꯒꯦ ꯃꯁꯤꯜꯁꯤꯒ ꯄꯦꯇ꯭ꯔꯣꯡ ꯉꯥꯡꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕꯅꯤ ꯋꯥ ꯉꯥꯡꯕꯅ ꯗꯣꯡ ꯉꯥꯡꯅꯤꯡꯕ ꯂꯣꯏ ꯉꯥꯡꯕꯅꯤ ꯈꯪꯗꯦꯗ ꯕꯣꯕꯤ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯆꯅꯨ ꯂꯦꯝꯕꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯝꯁꯤꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪꯁꯨ ꯔꯤꯑꯦꯛꯁꯟꯁꯦ ꯊꯨꯅ ꯄꯥꯟꯈ꯭ꯔꯦꯗ ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯁꯣꯂꯨꯁꯟ ꯄꯨꯔꯛꯈꯤꯒꯦ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦꯗ ꯑꯅꯤꯗꯨ ꯂꯥꯞꯇꯛꯅ ꯂꯦꯞꯂꯤꯕ ꯁꯅꯥꯅꯨꯒ ꯆꯅꯨ ꯂꯦꯝꯕꯤꯒꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯕꯒ ꯁꯅꯥꯊꯣꯏꯒꯗꯨ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯐꯣꯏꯗꯣꯛꯄ ꯇꯧꯔꯤ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯁꯅꯥꯍꯣꯏꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏꯔꯤꯗꯣ ꯃꯥꯅꯦ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯅꯆꯥꯅꯨꯄꯤ ꯁꯅꯥꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕꯗꯧꯅ ꯇꯧꯋꯦ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯏ ꯃꯃꯤꯠꯀꯁꯦ ꯏꯃꯛꯃꯛꯁꯤꯅ ꯂꯩꯕ ꯎꯏꯅꯦ ꯃꯆꯥ ꯃꯣꯏꯅꯤ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯔꯤꯁꯤꯗ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯉꯣꯟꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯗꯅ ꯍꯣ ꯍꯪꯂꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯁꯤꯇꯅꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯃꯥꯏ ꯃꯑꯣꯡꯗꯣ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅ ꯍꯪꯕꯅꯤ ꯑꯗꯨ ꯀꯔꯤꯝ ꯈꯨꯝꯂꯛꯇꯦ ꯃꯆꯥꯁꯨ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯋꯥꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯖꯤꯟꯗ꯭ꯔꯕꯅꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯣꯏꯕꯗꯨꯗ ꯇꯦꯟꯁꯟ ꯂꯩꯈꯤꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯥꯔꯒꯕꯨ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯒꯗ꯭ꯔꯣ ꯃꯆꯥꯁꯨ ꯂꯩ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯇꯥꯗ ꯍꯣꯏꯗꯤ ꯍꯜꯂꯛꯑꯦ ꯍꯥꯏꯕꯗꯥꯏꯅꯦ ꯃꯣꯏ ꯕꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯅꯍꯥꯟꯂ ꯀꯔꯤꯅꯣ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯥꯜꯂꯤ ꯄꯥꯎꯕꯨꯗꯤ ꯃꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯂꯩꯔꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯐꯥꯎꯔꯛꯏꯗ ꯉꯔꯥꯡꯗꯣ ꯍꯜꯂꯛꯑ ꯃꯥꯜꯂꯦ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯊꯕꯛ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯕꯨꯡꯉꯣꯗꯣ ꯃꯥꯒꯤ ꯐꯣꯟ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯕꯤꯔꯝꯃꯦꯅ ꯍꯥꯏ ꯄꯤꯛꯂꯤꯉꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯕ ꯑꯉꯥꯡꯅꯤ ꯀꯨꯏꯔꯦ ꯏꯆꯥꯗꯣ ꯎꯈꯤꯗꯕ ꯑꯥꯗ ꯂꯩꯈꯤꯕꯗꯒꯤ ꯋꯥꯔꯤꯒ ꯁꯥꯟꯅ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯁꯇꯔꯗꯣ ꯍꯟꯗꯛ ꯂꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯉꯥꯡꯅꯩꯌꯦꯗꯅ ꯍꯥꯏꯕꯅꯤ ꯇꯥꯗ ꯍꯣꯏꯗꯤꯅꯦ ꯃꯆꯥ ꯁꯦꯝꯕ ꯌꯥꯝ ꯀꯜꯂꯤ ꯏꯕꯨꯡꯉꯣꯗꯣ ꯑꯐꯕ ꯃꯤꯅꯤ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯃꯁꯛ ꯃꯑꯣꯡꯒ ꯑꯣꯜꯂꯝꯂꯒꯅꯤꯗ ꯍꯧꯖꯤꯛꯇꯤ ꯆꯍꯤ 15-16 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯃꯗꯨꯗꯒꯤ ꯎꯅꯈꯤꯗꯕꯗꯨꯅ ꯉꯁꯤꯐꯥꯎ ꯎꯗ꯭ꯔꯤ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯆꯥꯎꯔꯛꯂꯒ ꯃꯁꯛ ꯑꯣꯜꯂꯛꯄꯗꯧꯅ ꯇꯧꯕꯅꯤ ꯃꯈꯥꯗꯪꯒꯤ ꯕꯣꯕꯤꯗꯨꯁꯨ ꯑꯩꯈꯣꯏ ꯁꯅꯥꯒ ꯍꯧꯃꯤꯟꯅꯕꯅꯤ ꯃꯥꯅ ꯊꯥꯗ ꯈꯔ ꯍꯟꯈꯤꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯃꯁꯛꯀ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯅꯍꯥꯟꯗꯣ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯁꯤꯗ ꯂꯩꯄꯨꯡ ꯈꯥꯡꯅ ꯊꯤꯔꯤꯅꯦꯗꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯣꯏꯔꯨꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯏꯗꯣꯝꯆꯥ ꯀꯧꯔꯛꯏꯅꯦ ꯃꯈꯣꯜꯗꯨꯁꯨ ꯑꯣꯜꯂꯦ ꯃꯈꯣꯏꯒ ꯍꯧꯔꯗꯅ ꯃꯁꯥ ꯃꯎꯒꯗꯤ ꯐꯅ ꯐꯔ ꯃꯥꯜꯂꯤ ꯅꯠꯇꯦ ꯃꯥ ꯅꯠꯇ꯭ꯔꯣ ꯕꯣꯛꯁꯤꯡ ꯁꯥꯟꯅꯩ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛꯂꯨꯏ ꯀꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯨꯕꯣ ꯃꯥꯅꯤ ꯁꯅꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯌꯥꯝ ꯂꯨꯅ ꯇꯤꯟꯅꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯈꯤꯕꯗꯣ ꯁ꯭ꯀꯨꯜꯁꯨ ꯀꯣꯂꯦꯖꯁꯨ ꯂꯣꯏꯅ ꯄꯨꯜꯂꯕꯅꯤꯅ ꯑꯩꯅꯁꯨ ꯊꯦꯡꯅ ꯈꯨꯗꯤꯡꯒꯤ ꯁꯅꯥꯗꯣꯈꯔ ꯌꯦꯡꯁꯤꯜꯂꯣꯗꯅ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯄꯥꯈꯪ ꯀꯥꯏꯗꯣ ꯐꯥꯔꯛꯂꯕꯅꯤꯅ ꯑꯩꯅ ꯎꯕꯗ ꯏꯀꯥꯏꯕꯗꯧꯅꯒꯁꯨ ꯇꯧꯔꯤꯅꯦ ꯈꯪꯗꯦꯗ ꯃꯇꯝꯁꯤ ꯁꯨꯝ ꯑꯣꯜꯂꯛꯏ ꯃꯥ ꯌꯦꯡꯂꯨꯕꯗ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯁꯤ
ꯂꯩꯁꯥꯕꯤ ꯐꯥꯔꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯪꯂꯛꯂꯤꯕꯅꯤꯅꯦ꯫ ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯀꯣ꯫ ꯑꯩꯗꯤ ꯅꯥꯎꯕꯤꯁꯤ ꯑꯗꯨꯝ ꯍꯦꯟꯅ ꯄꯥꯈꯠꯂꯤ, ꯃꯊꯣꯡ ꯆꯥꯗꯕꯅꯤꯒ ꯈꯪꯅꯔꯝꯃꯗꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯀꯣ꯫ ꯃꯆꯥ ꯂꯩꯔꯕꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝ ꯍꯔꯥꯎꯕꯗꯧꯅ ꯇꯧꯏꯅꯦ꯫ ꯑꯩꯅꯁꯨ ꯏꯇꯥꯎꯗ ꯃꯆꯥꯁꯤ ꯃꯇꯝ ꯈꯔꯒ ꯂꯩꯍꯟꯈꯤꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯃꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯣꯏꯅꯤꯅ ꯁꯟꯗꯦꯗ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯆꯥ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯨꯡꯒꯁꯤ ꯄꯨꯝꯆꯤꯛ ꯍꯦꯛ ꯆꯤꯛꯀꯗꯧ ꯃꯥꯜꯂꯤ꯫ ꯃꯆꯤꯟ ꯃꯈꯥ ꯌꯥꯡꯂꯕꯅꯤꯅ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕꯁꯨ ꯗꯣꯡ ꯗꯣꯡꯅꯤ꯫ ꯉꯔꯥꯡꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦꯗꯅ ꯏꯟꯁꯥꯡ ꯊꯣꯡ ꯇꯝꯅꯤꯅ ꯏꯔꯣꯝꯕꯗꯣ ꯑꯩꯅꯒ ꯇꯥꯛꯄꯤꯔꯤꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯎꯇꯤ ꯊꯣꯡꯕ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯑꯉꯥꯡꯁꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯦꯗꯅ ꯃꯧꯗꯅ ꯊꯝꯕꯤꯔꯛꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯍꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯃꯇꯝ ꯈꯔ ꯏꯆꯥꯅ ꯁꯤꯗ ꯂꯩꯔꯤꯉꯩ ꯍꯩꯖꯤꯟꯕ ꯌꯥꯕ ꯇꯝꯕꯤꯕ ꯌꯥꯕ ꯇꯝꯕꯤꯈꯣ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯃꯥꯅꯅꯦ ꯇꯥꯛꯄꯤꯌꯨ ꯇꯝꯕꯤꯌꯨꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯗꯨꯁꯨ ꯃꯥꯅ ꯅꯝꯗꯅ ꯂꯣꯜꯂꯤꯅꯤ꯫ ꯑꯁ, ꯅꯥꯎꯕꯤꯅ ꯃꯔꯣꯜ ꯑꯃ, ꯃꯆꯥꯅ ꯃꯔꯣꯜ ꯑꯃ, ꯃꯣꯏ ꯑꯅꯤꯒ ꯂꯩꯃꯤꯟꯅꯈ꯭ꯔꯕꯗꯤꯅꯦ ꯑꯩꯅꯒ ꯆꯪꯁꯤꯜꯂꯒ ꯐꯝ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯁꯅꯥꯗꯤꯅꯦ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯅ ꯂꯩꯔꯤꯕ꯫ ꯁꯅꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯈꯔ ꯍꯪꯉꯣ꯫ ꯃꯥꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯃꯆꯥꯗꯔ ꯀꯩꯅꯣ ꯍꯪꯉꯣ꯫ ꯑꯩꯅꯗꯤ ꯇꯦꯟꯁꯟ ꯂꯩꯕꯒꯤꯗꯤ ꯃꯥꯜꯂꯤ, ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯈꯔ ꯍꯟꯗꯛ ꯋꯥꯕꯁꯤꯗ ꯃꯥꯁꯨ ꯌꯥꯎꯅ ꯋꯥꯈꯜ ꯄꯥꯡꯈꯟꯗ ꯈꯟꯖꯤꯜꯂꯒ ꯃꯊꯥ ꯁꯥꯔꯕ ꯖꯥꯠꯂꯣ꯫ ꯏꯆꯥꯁꯤꯡꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯈꯤꯇꯪ ꯇꯧꯕꯗ ꯌꯥꯝꯅ ꯈꯟꯖꯤꯟꯃꯜꯂꯤ꯫ ꯅꯥꯎꯕꯤꯅ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯈ꯭ꯔꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯗꯤ ꯌꯥꯗꯦꯅꯦ, ꯃꯥꯗꯤ ꯑꯃꯨꯛ ꯈꯟꯖꯤꯟꯃꯜꯂꯤ꯫ ꯅꯪꯅꯁꯨ ꯑꯉꯥꯡꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯈꯔ ꯌꯦꯡꯁꯤꯜꯂꯣ꯫ ꯑꯩ ꯍꯣꯔꯦꯟꯅꯦ ꯊꯩꯗꯣꯛꯂꯒ ꯃꯆꯥꯗ ꯍꯪꯂꯒꯦ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯃꯣꯏ ꯑꯅꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯏꯃꯨꯡꯗ ꯂꯩꯔꯝꯃꯅꯤꯅꯦ꯫ ꯅꯥꯎꯕꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯣꯏꯁꯨ ꯈꯔ ꯂꯩꯔꯗꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯐꯩꯗꯣꯝꯁꯤꯃ ꯂꯣꯏꯁꯤꯜꯂꯝꯃꯒꯦꯁꯦ, ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯂꯩ꯫ ꯃꯈꯣꯏꯅꯤ ꯆꯪꯗꯅ ꯄꯤꯛꯇꯛ ꯇꯧꯕ ꯏꯪꯈꯣꯜꯗꯨꯗ ꯊꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯈꯣꯡ ꯁꯣꯝꯕꯤꯔꯤ꯫ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯨꯗ ꯍꯦꯅꯔꯤꯒ ꯊꯦꯡꯅꯒꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯜꯂꯨꯕ ꯄꯨꯝꯕ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯃꯁꯛ ꯃꯁꯥ ꯑꯃꯠꯇ ꯎꯠꯂꯛꯇꯕ ꯃꯈꯩ, ꯊꯥ ꯑꯃꯒꯤ ꯃꯌꯥꯁꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯍꯟꯗ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯤꯗ ꯁꯅꯥꯅꯨꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯩ꯫ ꯉꯁꯤ ꯊꯦꯡꯅꯗ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯊꯦꯡꯅꯒꯅꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯅꯨꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯆꯅꯨꯂꯦꯝꯕꯤ ꯆꯠꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯁꯦ ꯏꯁꯥꯗ ꯌꯩꯁꯤꯜꯂꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯪꯏ꯫ ꯏꯪꯕꯨꯗꯤ ꯂꯥꯎꯋꯦ ꯍꯥꯏꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯛꯀꯤꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯦ꯫ ꯁꯅꯥꯅꯨꯁꯨ ꯆꯠꯅ ꯕꯕꯥꯒ ꯃꯃꯥꯒꯗꯣ ꯉꯔꯥꯡ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯛꯑꯦ꯫ ꯃꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯉ ꯃꯥꯜꯂꯦ꯫ ꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤ ꯀꯥꯏꯁꯦ ꯀꯥꯎꯔꯕ ꯀꯩꯅꯣ? ꯄꯥꯎꯒ ꯀꯩꯝ ꯐꯥꯎꯔꯛꯇꯦꯅꯦ꯫ ꯕꯕꯥꯗꯗꯤ ꯅꯨꯡꯇꯤꯒꯤ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯂꯩꯕꯗꯨꯗ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯕꯕꯥꯅꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯍꯟꯈꯤꯒꯦꯅ ꯍꯥꯏꯌꯦ꯫ ꯁꯟꯗꯦꯗ ꯂꯧ ꯂꯥꯛꯀꯅꯤꯕꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥꯅ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯈꯛ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯁꯦ ꯖꯦꯜꯗ ꯊꯝꯕꯗꯧꯅ ꯑꯗꯨꯝ ꯂꯩꯍꯟꯗꯣꯏꯅꯤ꯫ ꯅꯣꯏ ꯃꯥꯁꯤꯅ ꯑꯩꯈꯣꯏ ꯃꯥ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯐꯗꯧꯅꯤ꯫ ꯑꯩꯁꯨ ꯅꯣꯏꯗ ꯂꯩꯕꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯐꯅꯌꯥꯝ ꯍꯩꯔꯦ꯫ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯩꯅ ꯊꯣꯡ ꯇꯥꯔꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯨꯝ ꯍꯩꯔꯛꯑꯔꯣꯏꯕ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯐꯕ ꯈꯜꯂꯒ ꯀꯣꯏꯅꯕ ꯇꯧꯔꯀꯥꯟꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯍꯩꯇꯦ, ꯆꯟꯅꯔꯣꯏꯅ ꯆꯦꯟꯈ꯭ꯔꯗꯤ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯔꯤꯁꯦ꯫ ꯅꯊꯟꯗ ꯌꯥꯎꯕꯗꯨꯗ ꯄꯥꯈꯠꯆ ꯇꯧꯔꯤꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯁꯅꯥꯅꯨ ꯆꯠꯅ ꯍꯦꯅꯔꯤꯅ ꯍꯦꯛ ꯂꯦꯞꯂꯝꯕ ꯈꯣꯡꯅꯥꯡꯈꯣꯡꯗꯨꯗ ꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯁꯅꯥꯅꯨ ꯃꯇꯧꯗꯨꯗ ꯆꯅꯨꯂꯦꯝꯕꯤꯗꯤ ꯅꯣꯛꯃꯤ ꯌꯦꯡꯂꯤ꯫ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯅꯪ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯐꯅ ꯅꯪꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯁꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯌꯥꯗꯕ ꯃꯇꯥꯡ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯃꯥꯕꯨ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯕ꯭ꯔꯣ? ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯆꯨꯒꯦꯔꯥ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯒꯦꯔꯥ, ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯤ ꯃꯥꯅ ꯍꯦꯛ ꯃꯐꯝꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤꯁꯦ꯫ ꯑꯩꯁꯨ ꯃꯥ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯈꯟꯅ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦꯅ ꯈꯜꯂꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯑꯩꯅ ꯃꯥꯏ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯩꯅ ꯐꯅ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯕꯁꯨ
ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯛꯀꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯊꯥ ꯀꯌꯥ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯀꯅꯨ, ꯀꯣꯂꯦꯖꯇ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯨ, ꯃꯤꯅ ꯈꯪꯈꯤꯅꯤ, ꯃꯤꯅ ꯎꯈ꯭ꯔꯗꯤ ꯐꯖꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯈꯤꯗ꯭ꯔꯤ꯫ ꯃꯥꯅ ꯃꯐꯝꯁꯤ ꯂꯥꯛꯇꯨꯅ ꯑꯩ ꯁꯦꯟꯅꯔꯤꯕꯅꯤ, ꯑꯩꯕꯨ ꯎꯅꯤꯡꯕꯒꯤ ꯂꯥꯛꯂꯤꯅꯦ ꯈꯨꯝꯃꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯥ ꯑꯩꯕꯨ ꯃꯤꯁ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦ, ꯁꯨꯛꯂꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯁꯤꯐꯥꯎ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯂꯦꯖꯇ ꯀꯔꯝ ꯀꯥꯟꯗ ꯀꯥꯅꯤ, ꯃꯥꯒ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯂꯥꯏꯃꯟ ꯑꯣꯏꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯅ ꯅꯪꯕꯨ ꯁꯦꯟꯅꯖꯗꯨꯅ ꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕ, ꯅꯪꯒꯤꯗꯃꯛ ꯕꯣꯕꯤꯒ ꯐꯥꯎ ꯗ꯭ꯔꯤꯟ ꯀꯥ ꯃꯈꯩ ꯐꯨꯅꯈ꯭ꯔꯤꯗꯨꯅꯤ꯫ ꯃꯥꯗꯤ ꯃꯊꯟꯇꯅꯤ, ꯃꯣꯏ ꯃꯔꯤꯒ ꯄꯨꯟꯅ ꯐꯨꯅꯔꯕꯅꯤꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯇꯥꯕꯅꯤ꯫ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯗꯨꯗꯤ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤꯅ ꯅꯥꯔꯝꯒꯅꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯨꯕꯗꯣ ꯃꯥ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤꯀꯣ ꯃꯇꯝꯗꯨꯗ ꯃꯥꯁꯨ ꯋꯥꯔꯝꯒꯗ꯭ꯔꯥ? ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯑꯅꯝ ꯀꯟꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯆꯩꯅꯥ ꯈꯪꯂꯝꯒꯅꯤ, ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯄꯪꯂꯕꯤ ꯊꯃꯣꯏꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯅꯨꯡꯁꯤ ꯆꯩꯅꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯥꯡꯕ ꯋꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯣ ꯅꯣꯛꯊꯣꯛꯇꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯃꯒꯨꯝ ꯂꯩꯕ ꯉꯝꯃꯤ꯫ ꯑꯩꯗꯤ ꯅꯣꯛꯊꯣꯛꯇꯨꯅ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯉꯝꯗꯦ꯫ ꯃꯥꯅ ꯆꯩꯅꯥꯁꯤꯡꯗꯣ ꯈꯥꯡꯕ ꯉꯝꯂꯝꯕ ꯇꯥꯏ, ꯅꯪꯁꯨ ꯃꯤꯅꯤ, ꯈꯥꯡꯉꯣ꯫ ꯈꯥꯡꯕ ꯀꯜꯂꯒ ꯊꯧꯅꯥ ꯐꯕꯤ, ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯆꯥꯅ ꯔꯥꯏꯠ ꯄꯔꯁꯟꯗꯣ ꯔꯥꯏꯠ ꯇꯥꯏꯝꯗ ꯂꯥꯛꯀꯅꯤ꯫ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯏꯂꯩ ꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯆꯠꯄ ꯍꯧꯏ꯫ ꯅꯪ ꯅꯨꯄꯥꯗꯨ ꯁꯦꯡꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯕ ꯅꯠꯇ꯭ꯔꯣ? ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯁꯅꯥꯅꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯅꯪꯅꯕꯨ ꯅꯨꯡꯁꯤꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯃꯣꯏ ꯃꯌꯨꯝꯗꯣ ꯍꯌꯦꯡ ꯊꯤꯕ ꯆꯠꯂꯨꯔꯁꯤ, ꯌꯥꯔꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯅꯥꯒꯤ ꯃꯌꯨꯝꯅꯣ ꯊꯤꯕ ꯆꯠꯇꯣꯏꯁꯤꯅ? ꯆꯠꯂꯝꯕ ꯑꯅꯤꯗꯨ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯋꯥ ꯉꯥꯡꯂꯛꯈꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯅꯨꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯐꯝ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯕꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯅ ꯌꯦꯡꯂꯛꯏ꯫